Office hour loiraduna thorakpadu pung 3 takre. Azaw sang kharagasu wari watay ngahak tawduna laythokluri. Pungdu yeng-yengduna thorakpani. Nupidu satlamladra hayduna su khalai. Mana office dagi thoraklaga hehek sangba grocery dukanduda amuk tahana sanglai. Dukan mapu adusu sayon babu masak phajana khanglabani. Aduna ikoi-koidana wari watay su adum tawnare. Sayon babu ubada haraw-harawna kaurai. Sir, hanbiradoiro. Sayon basu nokfet tawna khumi. Hoine, hallagina thorine. Kadai, chocolate to anida pibiro. Ngarang nahandagi chocolate masing ama kan hingalakli basibu kanagino sir. Hanadi amamam khakta lauramba dai. Sayon ba minong adumak mangdana khumlai. Mi masing hingalakna tawrini ni. Ningayo tokna kankraba. Nomagi chocolate se soiba yaroi haidana. Aina office lamdai kudingi thungsina lepnaga kana lauraklibani. Hairaga sayonba mathanta noi. Karino sarbu luhungdri haibadaine mi masing hengatpa hairisibu. Hoine, inese bab ama khalam tare. Matang sabada hairagi warisi. Oh, ado sumaina nungtigi lainagadaw sarukpudi box ama pulap lairaga thambana phatro. Ado oirabadi nungtigi lainadredana. Nungtigi sumaina sum laidoini. Box thamasu yai. Adubu aina thawaiki thamdrini. Nungtigi sumai lairaga pibasisu makoida nungaizaba harauzaba phawjaribani. Hoi hoi. Nungtigi hek sakla usar. Sar sakla kane haiba khangdananya inesu sargi chocolate se mina laikhidanaba ukhidanaba haidana losilaga bu thamlabani. Adudi chalukigini hayem changage. Hoi hoi yoro chocolate se ani dum thanamlage ko. Sayonba nukmi khumlami. Hoine thambiram. Hairamlaga magi gari khamlibadugi maikaida laktuna kakhattuna phammi. Chocolate anidu magi sit nakalduda thammi. Nukmiba maithonga loinana garidu thaurakli. Ngahak sum tharokla matu cafe yori hensnasu tanchanana thabak loiraduna thorei. Madu nupa manasu uri. Nokfet tawna garidugi kumthage haiduna hek torokpaga karomdagino karama khamjilaktuna nupidugi lambida fatta sinkri. Kardudagi wanglena kumtharaktuna nupidugi nakta sangsinkhibadu sayonbana gari manungdudagi ingan dum uri. Madudagi noklama maithongdu khangan hanjinkiduna pisung khangsuk-sukna yenglai. Nupiduga noktana wari sanabadu ubada tension ama lakadaure masinda amuktang solai. Masi ingonda yam yetawrine. Handagdi nang nangamra ina ngamra haibdo yingdaba tabni. Uhay khrasi solamlaga nupiduda suktuna amuktang yenglamduna garidu yangna thauduna mafam madudagi chatkri. Lambi nakal adudana anidu wari sanari. Thinbiragesu yadabnina nangsu fajan halo. Ataida pana leiranuko matam phate. Hoi. Aisu chalage ko dudi. Hoi, phajana chaluda daso. Okay. Wanglen su chatkre haujikti mathanta ngaihauri. Lambiduda adum lepna lambiduda su amuk yengduna masinda soli. Lawba lakani hairamaga kok amuk saktana leikraba jalo. Ngangning budani mana nganglibasina. Hausifaw laktene se. Aduga aina kaigino mana lawba lakega hairaga haraubudona haininglibasina. Adum chakhibana phadui jala. Sondura leiringai kolgi ringduna ikhang khangduna chap lepkre. Tarakliba mingdu ubada iha harawna paikhatjabani. Adubu phondudagi hairakliba wahaidu hek tarubada makuta pairama phondu makhada takiba khanghaude. Somdana sayonba sumayumda hanjinri. Coffee shop amada mathanta ungduna phamli. Karomdagi lakpa wakhalnu punsi tangkak amagi wari matek ama khangning singlai. Madamdu class 9 gi final exam pigadaba matamni. Class 2 da makok mathang oina dum munabasi sayonba amadi wanglenga makoi anisini. Oza singnasu asa sauna thamliba satra anini makoi anisi. Numito class 9 gi oina aroiba class oiba numitni. Break thaba loiraga satra satri singdu magi class da doina sangnarakle. Sayonbasu mamanaba amaga sanglai phamthabada ngairi. School dugi lariba principal do sanglakduna hairabadu.
All my dear students, nakoida Wanglengi notebook amagi henjilakro. Henjinaba yarugadi masada pikinaba tawsi. Maru oiba notebook ni hai. Amta thuna yengo hojima. Hairakliba wasida sayonba thongzil panda mamainon tharap tawna lepliba Wanglenda haipet yenglei. Adubu karisu thoina khanjingda ozagi yathangak magi beg tuda henjinbra haiduna yengi. Nakalda famliba mamanabaduna sayonbada hairei. Sibo makuk lekhatlaba zalo. Notebook to yumda kaida thanambasu yai. Amu check ka holise. Principal sisu asina mu haikradi pran tharge lekhrab. Paisa ga kayamna charob zano khongde. As sartani nang nana lejar chani. Nungsi braba tawri mongse. Class to leiriba sing aduna yaudra haidana loina hainarakle. Madu tabdo Wanglena kapning kapmang tawduna principal du hairei. Sir, sumay to di yari. Ay loina check up ta tawzagi. Okay, sir na yari. Wanglen su bench mathang sek tawri sum tarakpada sayon bagi mapa yaurakle. Wanglen sayon bagi beg tu ta pairaga koyot otkri. Sayon basu thawa isa sada leiri. Adubu Wanglen na beg paklambadagi kanglaw lawrei. I found it, sir. Here's the notebook. Wahay do tabada lairiba pulap tu sayon bada loy na mit yeng thamlei. Sayon basu yam ngak na yeng lei. Karam na magi beg se yauram liba hay na khanbada kok sawi kare. Bab tada lari ngay principal do magi nakta sangsilak dun hayrei. Sayon ba, what happened to you? Kari behavior ko bagi? Ha, sibo, stand up. I say stand up. Sayon ma ifing na pukhagat na lepi aduga lali tang na kubi. No, sir. I have not done this thing. I did not, sir. I sit okay lady. Kari, nasadagi pangling pot sibo nang nanate hariba. Sumani tawragar nang nanahan kay exam pass tarok libase. Ha, nonsense. Nang parents ko drop di yari. Kogi nang. Hairam laga yam sauna thokre principal do Wanglen su akhab minok ama sayon bada noksilam laga notebook tu pairaga thokre. Sayon ba mayam mamang aduda ikai bana mamay phau bhaigat pangamche mapi phau ba popop tarakle. Mamana baduna themjin dun hairei. Bai nang na tawbana tai bai khaki. Hausi Wanglengi mikyeng do ayu howe. Mana soidana nang musu phanab tarap poigani. Kem khanjilon musi. Parents kaugani tawbadu sayon muna kanna haizabadagi kawumakti kawkhitri. School suti tharakpaduda Wanglena sayon bagi nakta sangsilaktun hairakpado. Oi, topper. Izat haram oiba thabak nide nangna taramise. Nangdi nahan kay aigi notebook se pamda leirami boy. Pamaga pamina ifung dum haiba yadro huran to surupudi. Sayon ba onsinaba tanbana thaiduna satnaba hotnai. Adubo Wanglena thachinduna sayon bagi nakta nakna leptuna karemna noklaga khonjel tapthan hairei. Kaidonungda aiga compare tawge khangado khangaba. Aduga nang nengon hen basu yaroi. Nang hele haidu chalibado. Madugi mangda ai lei haibse ningsingo. Hairam laga mangak thegatuna satkri. Sayon ba phana sauning labasu mana lan madum tarani khanduna tumin yingdu lehawi. Numit sidagi magi thamoiduda amuktang di hain singduna adumak leikrabani. Sir, coffee. Khonjel sida gyan la isayon ba. Coffee furaklim waiter dudagi cup tu lawduna. Oh, thanks. Waiter du susatki. Coffee do anirak ahum nagtang singlaga table tu tapna thami. Nakal di yengthok lubani adubu numit pungta taraga leirambaduda pungdu yenglei taruk taramlei. Adum phamdok pudi yaroi khalagduna coffee dugi fe tawramlaga thorakle. Gari du adum sumjing yumlumda thaudarakle. Kuidi yauki baso. Gari du sumangna khamlamlaga khongthang tapna thangduna imungda sanglei. Sakhumda mi leibagi sahum ama phanglakpaduda changlei. Nupidu oiramgadra khanbani adubu mapa oirambaduda nungsa soramu hondoklaga sanglei. Kaino chabu thongamisina adum irena potharaga leiba yadro pabungpo. Wakhalsi nungai mandana nabaga sangdreni pa. Sibu kayang waba thabakno minag ko pada loisingi ako. Thoidi
sofa ka da lehubni sana su halak minaraba natro ngasaidagi masa halakte haidana ningai toramlibni isudo sayonbadi nupidu hala amani haina khalaga lakpani adubu mapagi waduda bisum suklap tawkri hairei aidi magalak minadena mana huzik holak drishna gaino halak jubaisa sanangan maso tarama mathaudu leptuna masadi yenglaga hairei karino ne noibu ngasai satminariba natro ha kok halak minaba yadra nang adubu kayang wage haibani mana hairaktraga aina kai khangdorige masu haraktung natro nangsu khara hangbiba yaidana mina amu hairakpa ngaidrasu karino ne masibo sayonba wakhaldu leitadaba haurakle ngasai wanglanga lepmin hawbadu niksinglaga wakhaldu siranabu oina khalakle pamlamadu phuk hawgatuna thorei aduga magi kada lai phone lokthulaga ngasai lehoba nupidugi number du da call tawsili adubu switch off hairakle madudagi singnabadu heni helakle pirol du phabu hongdokni khangdana kaduda hangat handa chatuna lei bungdudi asum hauzinki adubu nupidudi halakpa kouba leitre phone tawbusu off adumak laikre sanangan magazuligadi jak zakri adubu nupasidi sak lamlabusu wakhaldu leitadabana saningdre haidan sakitri ngehakti sofa kada famnaga lei ahumto julidi hensna halakte haidana ningai khara tawramlaga adum tumthakre sanangan masu wakhal wari nupigi oiri phatanungdaga thoklamlaga drahaina magi mari mata mata ikoina khangbusu nati kadaida hangdoribasibo sayonba ayengba mada yengtun haire hayeng nungan phawdang yenglase babong pothabiro khangna sanaba leidana sen zong tawgraba zala adusu thazadi ipadi police da report tawbana phadoriba zalu tawrisibo madu hayeng khanarisi babo police da report tawba haibado hayeng aikoi doina dasa tarakprasu khangde ipase wa amasu hudokadabani ni isada kai wano isa thazagi mamado ngasai laami sayon bangaglapna aingondadi kem directena kaidobu laamino yari ipada mu sanaragla ko aisu loina khanglaba zani kainu pabung na haidu ai ganam tadre nangni ipada waga lotana afaba thabak haisidine sasat tahobuna phaine abuk son tharuraga kari kanani as mari makongta samnadre pabunggi wasi kainu fazana mayek singna suaide thazagana bani luhongbagi wana kamdauba ha hayu ipada hayu nang sisu khangde haidana sendoribro sayonba gyan mena matadana mapadi yenglai aduga yam ngakpagi sakpham dhairei kaiba thazagi bani luhong bhaiba as karai de wari no dunam hey nang angang usa natrabani ko wa malakpada tatok tasin tongna matamni isa thazasu phai kaino hana khangna sana dunasu adum marei hena phagadoribani manu yumsida mau oirak bhaibase sayonba makoktuda pairaga nusa soramasu hondoklaga kumlei guliga wakraba pabungsi bungasigi kai wari pusileiduba is aise wakhal soiraba mi amuk tahalibani ne ha ngasai thazagi mamampa laktuna ipada loina hairamlabani ko ipadi aduwada khangni luhongbagi matam hekta lepnadadabani gyan tawko nang hairamlaga moli moli thokri mapana haramli wasida karino malairi haibadi masu khangli adubu thoini hena khanjiludri somdana kamdauri hensna phondagi hairaklibu wahaidu hek tarubada adum lambidagi arakpa gari ma pharaga hospital tamna lakhibani adubu hospital yoroppada mawpana oiramliba phibamdu he urubadagi angaubi amagum mangduna walangamta ngangda lekhibani asuk thenglabasi phawbada mayada ising marik ama phawba taduna ICU gi thong mamangduda leptu leiri kaplubagisu mamai mamit ke ipom pomli amuksu wakhal tadana bet mathaktu hiptu leiri pamupabu mapal adudagi yengsei nauhauna na pirangdusu amuk khazai tu sintharakli khonjil nikna kausei abuko nang gyanamta tarusi ichi lai nangbu ichi uningi haibadai aduga ichi na
ꯅꯪꯒꯤ ꯃꯥꯡꯁꯤꯗ ꯂꯦꯞꯂꯕ ꯀꯥꯟꯁꯤꯗ ꯅꯪꯅ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕ ꯀꯩꯒꯤꯅꯣ? ꯏꯆꯦ ꯂꯥꯛꯑꯦ ꯏꯕꯨꯡꯉꯣ. ꯅꯪ ꯏꯆꯦꯗ ꯋꯥꯔꯧꯕ꯭ꯔꯣ? ꯍꯥ? ꯅꯪ ꯏꯆꯦꯗ ꯋꯥꯔꯧꯔꯤꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ? 이제부 그리워요 하이거노. 이제 잘라로 낭부터 녹두나 이제 잘라로 이제 라니 부모 이제 라니 이제 아무 하나 잘라로 하이라가 마쿠뚜나 마신도 쿰질라가 플로르마탁 아두다 녜펌 타두나 힉네 갑자이 이마 나자나 탕질리바 콩탕스 얌소이레브라 이마 아붕어부디 이마기 낙다 보비키노 아이 탄다 마팜스들 레오바 감로이 이마 아이 감로이 아돔나 레리네 프레미수 마쿠뚜다 히닥 야보 폴리틴 나마 파이두나 쌍락바니 아두보 헨스나나 따름리 마타우도 우바다 파칸나 호베 셈실레 헤이 사나 까이노 따름리 부시디야 까이노 낭나 따리 부시보 시 암타 호걸루시 헨스나 프레미기 마타다 상싱두나 갑두나 하이레 네네, ay kailangan kanjo, ay koksi po ba kamjo? Abang mo se, matsihay po nangyayari man. Ano ka kayo naman ito isipo? Matsihay maway na, mapapanig tinasena pangam na ba isipo? Ay isipo matsihay manihal na, karimating tsari kinine, amda ayo. Ay isipo karimating tsari kin. Karino, nang nahari mamayam to po. Nangahanap na gyan tausin. Nene hoisu leribasidi abungo siya kaisu tawrei. Ay nada layrasu abungodi adum ningsingay nene. Machi ay na ningsingbidri. Magi nakta laytana lahap na tsakya ay duna. Machi ay buso ay na wararamgan. Isit mo yam na kandra nene. Isagi nungay na matibada. Ipo abundok na tanam ang amigo. प्रेमीसु थमोई कायबा हाइदु ओइरि मसिल मोपागी हौसि ओइरिबा फिबमसिदा कपलिबि हेन्सनाबुसु मथादा अदुमा कोनसिलगा थम्मि थेमजिनबि हेन्सनासु मसादा लैबा पेंदबा कया फोंदोक्सदुना थमोई सोकना कपसै असुमना हौखि नमित्तो नोंगान फुंगान तरोपा मतमदुदा सायोनबा मिकप खंदोक थोरई अहिंग दुममा तुम्थाब याखिदबनी बेलकोनी असिदा थोरक्तुना लांगतकनरिबा वाखल माबु खजिक फाथाहनगे हाइदुना फमलकपनी मिट कगला अमु इसिंदा वाखल कयामा खनखि अदुबो मसादो खजिक सोनथरकपना ग्याक खक उइथरुबनी कुइबा नते मिकप अमुक थोरक्लबा सिददी नोंगानदु लेरमनी अकोइबदु कोइना मुक्तंग येंगलकलगा मसिंदा सोनथांगना सोलई कहिनो मतमसिना असुक नाइंगमदुना चलिबा